Hi ma'am, ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯍꯥꯡꯕ ꯃꯊꯛꯇ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯑꯩ ꯃꯨꯛꯕꯥꯡ ꯑꯃ ꯄꯣꯔꯛꯑꯦ. ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯣꯡꯕꯅꯤ. ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯣꯂꯦ ꯕꯇꯨꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯤ. ꯀꯕꯨꯂꯤꯌꯥ ꯆꯅꯥ ꯍꯥꯏꯗꯣ ꯁꯣꯂꯦ ꯕꯇꯨꯔꯦ ꯊꯣꯡꯕ. ꯑꯗꯩꯗꯤ ꯑꯁꯤꯒꯩꯁꯤꯒꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ. ꯁꯤꯁꯤꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯕ. ꯁꯤꯅ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ. ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯊꯦꯜꯅꯦꯅ ꯁꯤ ꯆꯥꯖꯔꯛꯇꯣꯏꯁꯦ. ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯥꯏꯒꯤ ꯍꯥꯟꯅ ꯊꯥꯗꯣꯛꯆꯒꯦꯀꯣ. ꯃꯤꯃꯤ ꯁꯤꯡꯖꯨꯁꯤꯁꯨ ꯍꯥꯞꯄꯒꯦ. ꯈꯥꯃꯦꯟ ꯉꯧꯕ, ꯕꯣꯔꯥꯁꯤꯁꯨ ꯍꯥꯞꯆꯔꯒꯦ. ꯑꯍꯥꯟꯕꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ. ꯍꯥꯎꯕ ꯍꯥꯎꯇꯕꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕꯅꯤ. ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯏꯟꯖꯔꯛꯀꯦ. ꯑꯍꯥꯟꯕꯩ ꯆꯥꯛꯈꯨꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯍꯥꯞꯀꯦ, ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯨ ꯍꯥꯞꯀꯦ, ꯕꯣꯔꯥꯁꯨ ꯍꯥꯞꯀꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤꯀꯣ. ꯍꯧꯖꯔꯒꯦ. ꯍꯥꯎꯋꯦ. ꯀꯕꯨꯂꯤꯌꯥ ꯆꯅꯥ. ꯑꯁꯣꯝ ꯃꯈꯥꯔꯣꯝꯗꯗꯤ ꯁꯣꯂꯦ ꯕꯇꯨꯔꯦ ꯍꯥꯏꯅ ꯀꯧꯕꯅꯤ. ꯍꯥꯎꯋꯤ. ꯔꯣꯁ ꯑꯃ ꯂꯩꯅ ꯍꯥꯎꯋꯤ. ꯁꯤꯒꯤ ꯍꯋꯥꯏꯁꯦ ꯇꯥꯡꯁꯨ ꯇꯥꯡꯉꯦ, ꯍꯥꯎꯁꯨ ꯍꯥꯎꯋꯤ. ꯃꯊꯦꯜꯁꯤꯡꯁꯦ ꯁꯤꯡꯖꯨ ꯂꯩꯔꯦ, ꯕꯣꯔꯥ ꯂꯩꯔꯦ, ꯀꯥꯔꯣꯠ ꯑꯈꯥꯕꯤ, ꯌꯦꯟꯖꯥꯡ. ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯆꯥꯕꯁꯤꯁꯨ ꯑꯐꯕ ꯑꯃꯅꯤ. ꯁꯤꯁꯨ ꯍꯤꯗꯥꯛꯅꯤ. ꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯅꯥ ꯑꯌꯦꯛꯁꯨ ꯀꯟꯕ ꯃꯇꯝꯅꯤꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤꯒꯨꯝꯕ ꯑꯈꯥ ꯑꯔꯥꯛꯁꯦ ꯆꯥꯒꯗꯕꯅꯤ. ꯏꯟꯖꯥꯡ ꯑꯃ ꯊꯣꯡꯉꯗꯤ ꯑꯈꯥꯕ ꯑꯃ ꯉꯧꯕ ꯈꯪꯗꯦ,
ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯃꯦꯠꯄ ꯈꯪꯗꯦ ꯆꯥꯔꯗꯤ ꯍꯛꯆꯥꯡꯒꯤꯁꯨ ꯐꯩ ꯑꯅꯥ ꯑꯌꯦꯛꯁꯨ ꯋꯥꯠꯂꯦꯅ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯕꯥꯏ